mayambu ikoknona khurumjari ngasi amu mayamgi ngahak pathanapagidamak manipuri horror story amamuk puduna lakchari horror story asigi maming anauba yum wari asi hingliba amati laikhidraba kanagumbi amataga marinajati ayibana wakna sagataraga tabiribak singi ngahak pathanapagidamagta semjaba warini hojik mayamda khudol tamjari manipuri horror story anauba yum ayuk ki matamni ingtham tha matam oibana special contractor yaikhom sumang da phamduna khabar paduna cha thakri mahana sum khabar parakpada yum yauba hingkhol ama yonjari haiduna idibadu uri yum adugi mamalna karor ahumni mathol ahumgi saba loisillaba tha taruk khaktam ngairiba yum ama yauri haibaga loinena yum adugi photo ada khabar aduda yarukle yum adu ubada yaikhomba pambana ngauri maduda yaikhomba magi nupi uma sanabu hobe kauri maduda uma sanado kaidoroba jano haiduna hobe chentorakli aduga kari tawirabagi ha kaidorageba uma sanana ipa pakhatchapa mataw aduda paikhomba do hoi mai amata haidana uma sanada yengduna lei maduda uma sanana kaidoragemi adu kana koromlaga asaba borti dawna umlaga leibidi budubo hai nangi nasaksi yengli khai pen debo mama adugi oire as nungsidiba hai ngaikon hinangbo paw nungai ba matamge ni nangbo kari pawno sachat hairoba aiche chak thungnamni bani as nangi sak lai se paw si tabadane nang namai ga fere haidori bani saloda asibu wane na nati adubu kari pawno nachanu pa do tholotnani ga haibro haide magi pauna tine che adudi karino era atei ke natira se khabar sida yum ka kona na hingkholaba yoli hairi basi nang se ureda na sa as adugi wele ko hai chang khinu ni nang bo kaino adugi wele hayo ha aidi masi leiba tara makhoi baba yum asu phajaba leina karigi yum leidori bano ai yum sidi hayeng hangche tangai thugai khidauba khangabro karino haisibo hai karigi aibu yari pokta leiba inaw nu paduna yum si magi su saruk yawi aduna magi saruk tu piudana hari bududi adudi mi ki saruk jawbugi hari bani pi batabani sin wina khara pi khara loide kaino ado kaidobi pidriba ha kaidobi pidunoba mana thabak changbada aina puthokiba senja madubu soraredagi badal thadarakibro as manawgi mayambana tawpham thokpane adudi aidine aina tawkiba thabaktane pauthangna basi aidi hainajadi hai pauthangna bana tini nangbo hai khangu haibani ha khangu haiba khangde aidine khabarda yarok liba yumse ngasimak yengba chalani nangi adu ada ai khangde ko hu mai papung na tomte hek leibiru aidine yumsida sum leijahauge layu ahingda mina ne mai maraina thajarani as ai yumdu yengba haujebak hek chatnaba ai sem sadaba yade ngasai hairamba yaukhiba number du kadai tanu ne le sida le asumna paikhomba do khabarda uriba yum adugi miyoi amaga phonda wari sanaduna yum ado leibagi matangda wari sanaki maruda yumbu aduna laklaga khanarasi hairaki masidagi paikhomadu mafi loisanduna chananaba sem saki maruda mage loinabi uma sanana kadaida chatpi doribano amuk nankhalleibasina haiduna hangi maruda paikhomana ai yumbu mapuduga wari sanarene hojik lau wa loisina si haire aduna ai chatke taroklibani ne aima saranagi hekta hayami sibo nati awai ki chapi dori bro karino ni mama na haidu ha aina khara phagi togan basida nang aibu thajadri male ne ha ai kande ai amta chalukhige ko as amta ngai khuse sakse loirbane masi saraga chatloba ai yaro ai thinga ne haiba as yaro aina su wana thonglaga sada baga yaponte paikhomadu umasana khudang paiduna sakhum lomda soro singdakle aduga saukuri aduda phamali madugi matung sak asabadu prap thidokle aduga sanana ba hairi maduda paikhomana umasana da punna yenglaga
ꯅꯪꯒꯤꯁꯤ ꯑꯩ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯍꯥꯠꯈꯤꯁꯤꯅꯤꯅꯦ ꯍꯥ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯥꯏꯗꯨꯕꯣ ꯆꯥꯛ ꯆꯥꯔꯒ ꯃꯤ ꯁꯤ ꯍꯥꯏꯕ꯭ꯔꯣ ꯍꯤꯡꯅꯅꯕꯅꯤ ꯆꯥꯔꯤꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯆꯥꯛꯁꯤ ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯆꯥꯛ ꯑꯁꯥꯕꯁꯤ ꯄꯤꯖꯔꯒ ꯍꯥꯠꯂꯒꯦ ꯁꯤꯅꯦꯕ ꯍꯥ ꯍꯩꯃꯥ ꯃꯈꯣꯏ ꯕꯕꯥꯕꯨ ꯑꯉꯥꯡꯂꯣ ꯆꯥꯛꯇꯨ ꯁꯥꯔꯤ ꯈꯪꯂꯕꯗꯤ ꯏꯪꯕ ꯉꯥꯏꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯃꯔꯩ ꯌꯦꯠꯇꯅ ꯃꯔꯩ ꯇꯧꯏ ꯑꯩ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦ ꯁꯦ ꯀꯗꯥꯏ ꯏꯟꯖꯥꯡꯒꯗ ꯄꯨꯊꯣꯔꯛꯑꯣꯁꯦ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯗꯨ ꯉꯥꯡꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯆꯥꯛꯆꯥ ꯍꯦꯛ ꯇꯣꯛꯄꯒ ꯄꯔꯞ ꯑꯃꯨꯛ ꯌꯨꯝ ꯑꯗꯣ ꯌꯦꯡꯉꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯎꯃꯥ ꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯖꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯃꯥ ꯁꯅꯥꯒꯤ ꯃꯄꯥꯝꯕꯣꯝꯗꯣ ꯌꯥꯝꯅ ꯆꯣꯡꯈꯤ ꯃꯗꯨꯗ ꯎꯃꯥ ꯁꯅꯥꯅ ꯌꯨꯝ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯗꯨ ꯐꯣꯟꯗ ꯍꯪꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯅꯨꯄꯥ ꯑꯃ ꯎꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯐꯣꯟꯗ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯈꯤꯕꯗꯨ ꯁꯣꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯌꯨꯝ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯩ ꯌꯨꯝꯗꯨ ꯇꯥꯛꯆꯔꯒꯦ ꯑꯁꯨꯝꯅ ꯌꯨꯝ ꯌꯣꯟꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒ ꯄꯨꯟꯅ ꯌꯣꯜꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯃꯉꯛ ꯉꯛꯂꯤ ꯅꯥꯕ ꯃꯈꯩ ꯌꯦꯡꯈꯠꯂꯤ ꯃꯤꯡꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗꯕꯅꯣ ꯆꯍꯤ ꯂꯦꯡꯒꯥꯗꯤ ꯃꯥꯜꯂꯤ ꯏꯇꯥꯎ ꯀꯧꯔꯁꯤꯔꯥ ꯌꯥꯏꯗ ꯏꯇꯥꯎ ꯀꯧꯅꯔꯁꯤ ꯀꯨꯅꯗꯅꯕ ꯍꯣꯏ ꯑꯗꯣ ꯑꯁꯨꯛ ꯆꯥꯎꯕ ꯑꯁꯨꯛ ꯐꯖꯕ ꯌꯨꯝꯁꯤꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯍꯣꯡꯅ ꯌꯣꯜꯂꯝꯂꯤꯕꯅꯣ ꯌꯨꯝꯁꯤꯕꯨ ꯀꯔꯤꯒ ꯇꯧꯒꯦ ꯑꯗꯨꯒꯨꯝꯕꯒ ꯀꯩꯝꯇ ꯂꯩꯇꯦꯗ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃꯇꯪ ꯄꯣꯛꯏ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯅꯤ ꯁꯨꯍꯟꯍꯜꯂꯛꯑꯔꯣꯏ ꯑꯗꯨꯅ ꯌꯨꯝꯁꯤꯒꯤ ꯑꯍꯟꯁꯤꯡꯗꯨꯁꯨ ꯑꯥꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯌꯣꯟꯊꯣꯛꯂꯤꯕꯅꯤꯗ ꯑꯣꯍꯣ ꯑꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯒ ꯏꯇꯥꯎꯒꯗꯤ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯤꯕ ꯌꯨꯝꯕꯨ ꯑꯁꯤꯒꯤ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯏꯅꯦ ꯑꯇꯣꯟꯕꯤꯅꯤ ꯏꯇꯥꯎ ꯑꯣ ꯑꯗꯣ ꯌꯨꯝꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯁꯦꯟꯁꯤ ꯀꯩꯗꯧꯉꯩ ꯊꯤꯅꯁꯦꯕ ꯆꯦ ꯆꯥꯡꯅ ꯀꯩꯗꯧꯉꯩ ꯂꯣꯏꯁꯤꯟꯅꯁꯦꯕ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯃꯛ ꯊꯤꯅꯖꯕ ꯄꯥꯝꯂꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯍꯦꯛꯇ ꯊꯤꯅꯔꯁꯤ ꯑꯗꯣ ꯌꯨꯝ ꯃꯅꯨꯡꯁꯤ ꯍꯥꯏꯐꯦꯠꯇ ꯌꯦꯡꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯌꯥꯅꯤꯅ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯩ ꯁꯣ ꯍꯥꯡꯖꯒꯦ ꯆꯪꯁꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯌꯨꯝ ꯌꯣꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯌꯨꯝ ꯑꯗꯨꯗ ꯆꯪꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯔ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯏ ꯃꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯌꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯊꯥꯏꯅꯒꯤ ꯀꯣꯅꯨꯡꯕꯨ ꯃꯥꯜꯂꯤꯅꯦ ꯁꯥꯕ ꯂꯣꯏꯕ ꯊꯥ 6ꯇ ꯉꯥꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯣꯏ ꯏꯇꯥꯎ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯇꯦꯛ ꯑꯀꯥꯏ ꯐꯅꯥꯝꯗꯤ ꯌꯥꯎꯔꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯃꯨꯛꯇꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯗ ꯁꯨꯝ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯗꯅ ꯈꯕꯔꯗ ꯍꯥꯞꯆꯈꯤꯕꯅꯤ ꯑꯗꯨꯅꯅꯤ ꯏꯇꯥꯎ ꯌꯨꯝꯁꯤꯅ ꯐꯖꯔꯤꯕꯁꯦ ꯑꯣ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯗꯅ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯃꯛ ꯁꯦꯟꯗꯨ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯊꯣꯛꯂꯁꯤꯔꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ ꯃꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯈꯤꯗꯦ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯄꯥꯏꯈꯣꯝꯕꯗꯨ ꯑꯗꯨꯝ ꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯡ ꯑꯗꯣ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯎꯃꯥ ꯁꯅꯥꯗ ꯌꯨꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯄꯥꯎ ꯇꯝꯂꯤ ꯑꯗꯨꯕꯨ ꯎꯃꯥ ꯁꯅꯥꯗꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯈꯤꯗꯦ ꯃꯥꯒꯤꯗꯤ ꯃꯆꯥꯁꯤꯡꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯅꯤꯡꯈꯤ ꯑꯃꯔꯣꯝꯗ ꯎꯃꯥ ꯁꯅꯥꯗꯤ ꯂꯥꯏ ꯇꯤꯟꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯁꯦ ꯃꯅꯥꯗ ꯍꯥꯞꯇꯕ ꯃꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯏꯈꯣꯝꯕ ꯎꯃꯥ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯎꯃꯥ ꯁꯅꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯃꯃꯥ ꯌꯨꯝꯗꯣ ꯆꯥꯎꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯈꯕꯔꯗ ꯌꯥꯎꯔꯛꯈꯤꯕꯗꯨꯗꯤ ꯀꯌꯥꯕꯨ ꯐꯖꯗꯦ ꯏꯃꯥꯏ ꯄꯩꯃꯥ ꯑꯁꯦꯡꯕ ꯎꯕꯗꯗꯤ ꯀꯣꯅꯨꯡꯁꯤ ꯃꯉꯥꯏꯅꯤ ꯍꯥ ꯋꯥꯡ ꯆꯥꯎꯔꯗꯅ ꯐꯖꯩ
ꯐꯖꯕꯗꯨꯒꯤ ꯃꯊꯛꯇ ꯐꯖꯕ ꯂꯩꯀꯣꯜ ꯎ ꯋꯥ ꯐꯖꯕ ꯀꯌꯥ ꯑꯃꯁꯨ ꯍꯧꯍꯧꯔꯤꯕꯅꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥ ꯌꯨꯝꯗꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯏ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯂꯥꯞꯅꯩ ꯌꯨꯝꯗꯨꯒꯤ ꯐꯦꯟꯁꯤꯡꯗꯨ ꯐꯨꯠ 7ꯃꯨꯛ ꯋꯥꯡꯒꯅꯤ ꯑꯗꯨꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤꯗꯤ ꯑꯃꯠꯇ ꯎꯔꯔꯣꯏ ꯃꯃꯥ ꯑꯁ ꯑꯩꯗꯤꯅꯦ ꯃꯈꯣꯏ ꯕꯕꯥꯗ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤꯀꯣ ꯑꯩꯗꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯑꯣꯡꯗꯣ ꯕꯨꯠꯀ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ ꯃꯈꯣꯏ ꯕꯕꯥ ꯇꯥꯅꯤꯡꯗꯦ ꯍꯩ ꯀꯔꯤꯅꯣ ꯕꯨꯠ ꯂꯩꯕ ꯌꯨꯝꯕꯨ ꯀꯅꯥꯅ ꯂꯩꯅꯒꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯕꯨꯠ ꯂꯩꯔꯗꯤ ꯂꯩꯈꯤꯗ꯭ꯔꯣ ꯍꯩꯃꯥ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯕꯨꯠꯅ ꯁꯨꯝ ꯇꯝꯅꯔꯛꯄꯗꯒꯤ ꯂꯩꯕ ꯉꯝꯗꯗꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯃꯗꯤ ꯁꯦ ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯊꯥꯞꯄꯗ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯔꯒ ꯂꯩꯌꯦ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯌꯨꯝꯗꯨ ꯌꯣꯟꯊꯣꯛꯄꯅꯦ ꯍꯥꯏꯅꯦ ꯌꯣꯜꯂꯛꯏꯕ ꯅꯨꯄꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥꯅꯦ ꯍꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯁꯦꯠ ꯅꯥꯟꯅ ꯇꯝꯂꯛꯂꯕꯗꯤ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯍꯣꯏ ꯌꯥꯔꯦꯁꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯔꯤꯅꯤ ꯀꯥꯏꯅ ꯑꯗꯣ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯃꯥꯏꯕ ꯑꯍꯤꯕ ꯑꯃꯗ ꯑꯝꯇꯪ ꯌꯦꯡꯊꯣꯛꯁꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯗꯣ ꯌꯥꯝ ꯍꯩꯕꯅꯤ ꯍꯥꯏ ꯉꯥꯏꯈꯣ ꯃꯃꯥ ꯅꯪꯅ ꯍꯦꯛ ꯇꯧꯕꯒ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯗ ꯁꯨꯝ ꯍꯥꯏꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯃꯤ इमुंगी लाई येंगले ओजा कौब्रु अमा तौरे ओजा कौब्रु नती कौब्रु सिबु नंगी एक्स लो तानिंगदी हेक करीवानो याम हाइबदुदा हाइजबनी कैनो येंगोय लाइगा अमत येंगोय को कई कांदबदा मखोय बाबागी हौनबी तिंखेल लाइखेबदो तौबिनु को हाय यारे तानिंगजे अमता असोमना पाइखोमबना युम अदो लैबगी यामना हराउखी अदुबु उमासनादि कया हराउखीदी मसीगी मतुंग जायखोंबदु फुक हौगत्तुना थबक अमा चतखरै उमासनासु चाखुमदा चाक थोंदुना लेहौरी जायखोंबना चतलिबासी सेन कायगनि हाइदुना चतखिबनी उमासनादु चाक असुम थोंलिङै मसादो करिनोमा इतौ तौरई माना चाक थोंलिबदु कनागुम्बा अमना लोने येंबदौना इतौ तौई मरदा उमासनाना अकोइबा अदुदा कुयेंखिंगी अदुबु कनासु लैबदि उदी असुमना लैरिङै पाइखोमबदो याम मोंदा नुङाइना इसै ngangduna चाखुमदा प्रप चंगई मरदा उमासनादो मागी नुपागी खोंजल ताबादुदा पुनिंग खरा चाउथोकले मरदा उमासनाना हाइमा कैनो खुंगतुगा चाखुमसिदा प्रप चंगई सिना कैगिनो से अमता हांगदु पिउसे करिनोनी ममा ऐसे अमांगबनेलगा चंगकपदी नत्तेदना हा नत्ते हाइबा करिनो हुवदु चाखुमदने खुंगुप सेंदल तोंगलगा चंगबता होइदे हाइबा मांगे हाइबा हेरा करिगी मांगबनो सिलेबा करी करागा से लोई सकनरी पोनी हा अमांग सिंग खारिबा नोइसे बुरा अंगकपनी सोरात हाइरा देव कर्मददी इरु जजदी लाई सेबा तौबा यादे हाइरिने हा फिरोन गासी सेंगना सुदुकले हाइरागा सेलिबा हा पोकपदगी इरु सुलु लुदबा हाइरि सुक्साम चामदबा तरा चटपीदुदी कनामतना हाय मधु मांगी सेंगुरु नत्रगना मधु मांगी लौरोय हाइबदी कनामतना हाइनदे हाइबा हो मखोय बाबा सुंगनबा समनबा यादे हाइबा नती मांगी हाइबदुदा वखल अमदा लेखरा माले मांगी हाइबदिने मांगजै हाइबनिदा आई यारे ज्ञान तादे नंगी वादो करिनो मबै मको मेसम समनदे अदो आई हयेंदगी इबानी अखोयगी अनोबो युमदुता चलथबनी सेनगी करी करा लोइना मोइना सिल लांगदन लोइखरबनी आई मी उनरुरगा लाक्लिबनी को आइदी ngमजरैको मखोय बाबा अदुम मरैबियो नंग यावदना अइना करमना दुक चावखरबा युम अदुदा लैगदुरिबो नोमी नंबो होइसे यारेसे चातुम चानबा तौरसी फरे आई नंगना हाइबा यानी अदुगने अइना हाइबसु नंगना याबा ताबनिको असमना वारी वताई सनदुना साक साकी नुमित अदुमा हौख्री मथंगी नो ngaले याइखोंबदु हंदक लौरिबा युम अदुदा चनिंगबना मसादो खोइरांगनरी मागे लोइनबी उमासनासु महांगना नमदुना चननबा गिरिगिरि तकपदगी अनौबा युम अदुदा लागले युम अदु उबदा उमासना मसादा किथित किरुम तौई मसादा स्वाई लावगुमसु तौखी याइखोंबदी यामना हराउना युम अदुदा परप चंगसिनखी
Umasanasu yum adugi akoibado koina asum yengduna yum aduda changlai mahakna yum adugi thongjin hek kansilakpada yum adugi ka amada mi ama sangkhibado Umasanana haifet uhuki adubu madi yaikhombo orabani khanduna karisuna chingludi yum adugi akoiba aduda asum koina yengi tanja aduda yaikhombo yum adugi ka amadagi thurai marda Umasanana haima karina haujita asigi ka asida changkidaine aduga somdagi amuk thurai basibu ka sibu phaunabu yabro ai kayona na haidubo ka singsidi amata phaunaba yadi kanano ukhiyebo no haisibo haujita asigi ka asida mi ama changkibani aigi mitnarane hai yare nangnane pakhanda khanjindana tawrini ko lao sakhum taage asumna warisinaduna yaikombadi chakhumlomta parap changkhri Umasanasu ising chingnana yaikombagi matung inakhi matamaduda yum aduda yekliba nupi amagi ayekpa saktam adugi mami ado Umasanada munna yengduna leibagum tawki numit adugi numidangni matamdu pung 10 helabani yaikhomबदी isi sina tumli adubu Umasanati tumba yadri ngasai makai imungi kari no honabada kauktholorabasu haujik thengjillaba matam masida ngasai mana yum changlakpada haifet ukiba misak adubu adum khanduna leiri asum khanduna leiri ngai yum adugi manungda mi ama chatpagi khungu makhol kap lawba taki makol adu tabada Umasana swai lawi masa ado humang kangkhalai tansa adu da tariba makol adu asum Umasana leiriba ka adu da nakchillakpagum tawri maduda Umasana do tuminna asum leiri hoi sumai su amata haidi sor phawba kanna honri adubu tariba khonjal adudi Umasana leiriba ka adugi manakta asum changchillakli khonjal aduna Umasana na tumliba ka ado hek jorokpaga khonjal ado tumin laikhri adubu Umasanadi kagi thonglomda mamit kuptana yengduna leiri tanja aduda kagi thong adugi parda aduda mi amagi mamaigi mami tarakpagum tawri aduga parda adusu lengba horakle madu ubada Umasanati pakhatkibana manakta tumliba yaikhombu kanna kauri maduda yaikhombasu kaidorobage haiduna haugalakle maduda Umasanana makut ado ka adugi thonglomda thilli masa adusu humang kangli maduda yaikhomana karino asida kari leragi haiduna hangi maduda Umasana to sor sangna hondoklaga mana hauji ukhiba takiba singa to yaikhombata loina tamli maduda yaikhombana thawa isa sadana yarase nang mang phaktaba mangbo oramgani haiduna thinanaba honari adubu Umasana na mangnati asengba taibangni haiduna kanna haijari maduda yaikhombana haujubu kadaidagi but haina sauri maduda Umasana do mana haiba thajadaba aduda kaprakli madu ubada yaikhomba phamungda kumtharakhri aduga ka adudagi thokri aduga kana yum masida leibagi but leibro haiduna koilaw lauri Umasanadi phamungda phamduna yaikhombana tawribado yengduna taduna leiri tanja aduda Umasana gi tunglomda mi ama phambadona tawri maduda Umasana do phamung adudagi parap kumtharaklaga ka adugi mapanda leiriba yaikhomba gi manakta kanna chenthorokli maduda baikhombana kaidore ha kaidorogeba handaksu bulabo haiduna haglai maduda Umasana do yaikhomba mana haiba thajabiri haibagi mawongda warongni hingi maduda yaikhomba farese ai leiri basidi kari gidino hayeng no hek ngan bagane oza amaiba kaubru haibra kaino ai kaurugese tummasilo pungsu 13 tadore lao asumna yaikhomba Umasana bu thimduna makhoigi kada changlai tanja aduda yaikhomba gi phone atuda company gi message sama lakpagi ahover ringtone ama khong'i maduda Umasana to khawre khangi maduda yaikhomba as lore he mobile gi ringtone phawba khanglene nang ha kamai tawni ai se tummasilo asumna hanaduna makhoyani tumnana ba sem sari matamaduda Umasana gi makhong aduda karigumba ing lawba posak ama thenglai aduga masagi mathaklomda asum kakhalai maduda Umasana do phajub ado khanghai haidui adubu kanasu leramdi maduda yaikhomba
ꯀꯔꯤꯅꯣ ꯃꯤꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯣꯡꯗ ꯏꯪ ꯂꯥꯎꯕ ꯀꯔꯤꯅꯣ ꯑꯃ ꯊꯦꯡꯅꯩꯅꯦ ꯑꯗꯣ ꯊꯦꯡꯖꯔꯁꯅꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯉꯥꯏꯍꯥꯛꯇꯗꯤ ꯅꯦꯅꯥ ꯇꯥꯅ ꯇꯨꯝ ꯁꯤꯒꯕ ꯅꯪꯕꯣ ꯀꯩꯅꯣ ꯊꯦꯡꯖꯔꯅꯤ ꯍꯥꯏꯁꯤꯕꯣ ꯑꯩ ꯁꯤꯔꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯣ ꯑꯁ ꯍꯥꯏꯁꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯀꯔꯤꯒꯤ ꯁꯤꯔꯤꯅꯣꯅꯦ ꯁꯦ ꯐꯔꯦꯁꯦ ꯅꯪ ꯍꯥꯟꯅ ꯇꯨꯝꯃꯣ ꯑꯩꯅꯦ ꯐꯝꯃꯒ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯛꯀꯦꯀꯣ ꯇꯨꯝꯃꯣ ꯁꯤꯅꯦ ꯇꯨꯝꯃꯣꯕꯁꯦ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯅ ꯐꯝꯂꯒ ꯁꯪꯕꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯎꯃꯥꯁꯅꯥꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯃꯥꯁꯅꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯄꯨꯡ 4 ꯇꯥꯔꯝꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯎꯃꯥꯁꯅꯥꯗꯣ ꯇꯨꯝꯕ ꯍꯩꯅꯗꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯋꯥꯏꯁꯤꯠ ꯋꯥꯔꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯋꯥꯏ ꯑꯃꯇ ꯁꯤꯠꯇꯣꯛꯀꯦ ꯇꯧꯕꯅꯤ ꯁꯨꯝꯖꯤꯠꯀ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯕꯨꯠ ꯃꯈꯣꯜꯁꯤꯕꯣ ꯑꯣ ꯃꯁꯤꯗ ꯊꯣꯡ ꯂꯣꯜꯂꯤꯕ ꯀꯥꯁꯤꯗ ꯂꯩꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯂꯧꯅꯕꯒꯤ ꯃꯈꯣꯏꯅ ꯇꯨꯝꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯥꯏꯈꯣꯡꯕꯒꯤ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯁꯣ ꯆꯕꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯡꯂꯣꯝꯗ ꯀꯥ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯅꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯀꯥ ꯑꯗꯣ ꯁꯣ ꯂꯣꯜꯂꯝꯗ꯭ꯔꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯎꯃꯥꯁꯅꯥꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ ꯎꯃꯥꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯩꯉꯥꯜꯗ ꯀꯥ ꯑꯗꯣ ꯃꯃꯤ ꯁꯥꯃꯤꯒꯤ ꯉꯥꯜꯂꯤ ꯑꯗꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯉꯥꯜꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯃꯗꯨ ꯎꯕꯗ ꯎꯃꯥꯁꯅꯥꯗꯣ ꯀꯤꯔꯗꯨꯅ ꯀꯥ ꯑꯗꯣ ꯊꯣꯡ ꯐꯥꯎꯕ ꯂꯣꯟꯁꯤꯜꯂꯝꯗꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯊꯤꯜꯂꯛꯏ ꯎꯃꯥꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯗꯨꯗ ꯑꯁꯣꯝ ꯊꯪꯕꯒꯤ ꯋꯥꯡꯃꯗꯒꯤ ꯃꯦꯗꯥꯝ ꯑꯩꯅꯦ ꯍꯦꯜꯄꯔꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯑꯣ ꯑꯩ ꯊꯣꯡ ꯍꯥꯡꯒꯦꯀꯣ ꯍꯥꯏꯗꯨꯅ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯁꯅꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯊꯣꯡꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒ ꯎꯃꯥꯁꯅꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯒꯠꯇ꯭ꯔꯤꯗ ꯑꯣ ꯁꯥꯔꯅ ꯉꯔꯥꯡ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯗꯤ ꯉꯔꯥꯡꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯕ ꯑꯗꯨꯗ ꯁꯥꯔꯅ ꯉꯁꯤꯁꯦ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯤꯟ ꯂꯥꯡꯕ ꯅꯪꯅꯅꯕ ꯂꯥꯛꯎ ꯍꯥꯏꯕꯗꯨꯗ ꯑꯩ ꯉꯟꯇꯥ ꯂꯥꯛꯆꯔꯤꯕꯅꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯃꯦꯗꯥꯝ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯦ ꯃꯦꯗꯥꯝ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨꯅꯦ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯣ ꯑꯩꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕ ꯇꯧꯈꯤꯒꯦ ꯅꯪꯅ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯍꯥꯏꯔꯨꯀꯣ ꯐꯅꯤ ꯃꯦꯗꯥꯝ ꯃꯦꯗꯥꯝꯁꯤ ꯃꯁꯛꯇꯤ ꯐꯖꯩꯅꯦ ꯑꯁꯨꯝꯅ ꯎꯃꯥꯁꯅꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯨꯡ ꯍꯦꯜꯄꯔ ꯑꯗꯨꯅ ꯎꯃꯥꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯋꯥꯈꯜ ꯀꯌꯥꯁꯨ ꯈꯜꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯃꯥꯁꯅꯥꯁꯨ ꯏꯔꯨꯖꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯜꯄꯔ ꯑꯗꯣ ꯄ꯭ꯔꯞ ꯆꯪꯏ ꯑꯗꯨꯒ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯎꯃꯥꯁꯅꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯍꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯗꯨꯗ ꯍꯦꯜꯄꯔ ꯑꯗꯨꯅ ꯃꯦꯗꯥꯝ ꯑꯁꯤꯗ ꯀꯥ ꯑꯃ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯤ ꯃꯁꯤꯗ ꯏꯃꯨꯡ ꯑꯁꯤ ꯁꯤꯠ ꯁꯦꯡꯅꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯁꯣ ꯑꯗꯨ ꯄꯤꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥ ꯀꯔꯝꯕ ꯀꯥꯅꯣ ꯑꯩ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯐꯅꯤ ꯃꯦꯗꯥꯝ ꯅꯪ ꯃꯥꯡ ꯊꯥꯔꯣ ꯑꯩ ꯇꯨꯡ ꯊꯪꯒꯦꯀꯣ ꯀꯔꯤꯒꯤꯅꯣ ꯃꯦꯗꯥꯝ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯎꯃꯥꯁꯅꯥ ꯑꯃꯗꯤ ꯍꯦꯜꯄꯔ ꯃꯈꯣꯏ ꯑꯅꯤ ꯁꯣ ꯂꯣꯜꯂꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯗꯨꯗ ꯍꯦꯜꯄꯔ ꯑꯗꯨꯅ ꯃꯦꯗꯥꯝ ꯇꯨ ꯁꯤꯒꯤ ꯀꯥꯁꯤꯅꯤ ꯍꯦꯜꯄꯔꯅ ꯇꯥꯛꯂꯤꯕ ꯀꯥ ꯑꯗꯨ ꯎꯕꯗ ꯎꯃꯥꯁꯅꯥꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯀꯔꯤꯅꯣ ꯁꯤꯒꯤ ꯀꯥꯁꯤꯗꯤ ꯉꯁꯥꯏ ꯊꯣꯡ ꯍꯥꯡꯍꯧꯕꯅꯤ ꯃꯅꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯗꯥꯏꯅꯦ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯃꯨꯁꯤꯟ ꯃꯨꯕꯁꯤꯡꯗꯨ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤꯕꯣ ꯀꯥꯁꯦ ꯕꯨꯠ ꯃꯅꯝ ꯅꯝꯃꯦꯕ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯣꯏ ꯁꯥꯔꯗ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦꯀꯣ ꯁꯣ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯦꯗꯥꯝꯁꯤ ꯑꯋꯣꯏꯒꯤ ꯆꯠꯈ꯭ꯔꯤꯅꯦ ꯑꯁ ꯀꯣꯛ ꯑꯃꯅꯤꯗ ꯑꯁ ꯁꯣ ꯆꯕꯨꯜꯁꯤꯁꯨ
Karamba sanaribajano masi hana try tawrage to yaina se IC IQ di fajana wangbajani he so eramba yai haibatu hek chumme base asum na helper aduna mathanta ngang duna ka ge thong ado hangi matamadu da ka adu ki manungda musin muna kana gumba khara phamduna leibagum mahaksu uki marda helper adusu umasana na haiba do chumma jala haiduna swai lawi masidagi mahakna magi phone ado parap lokthok laga flash kaptuna yengudadi tedi pyar amanba khara lairibadu uri marda helper aduna sorot habungna lai sai haiduni ne tawrisidi ka sigi mai singduna mai gi suiduna kadaida panba janune o sita leire to siuradi pungan ngaledana yum singna po khusu khulai di sida loina leirana sidi asumna helper aduna ngang duna pot chai khara lokthok lingai ka adugi thong ado masa matomta gamlauna thingki marda helper aduna hai kanano thong jili che kanano thong hango asumna lauduna leiringai khanghaudana ka adugi mai adusu mutkhrai marda helper ado kibuna loikhrai ka aduda kanna lauduna leiri tanja aduda magi manakta karigumba posak khara asum changsil lakpagi mawong torokhi amadi ka aduda minilsu takhi mi murum wari sanabagi makhol takhi kibana kari tawgadabno khangdraba nupa ado magi phone ado lokthokduna flash kablai maruda magi manakta ngasai mana ukhiba tedi piar amanma mayam ado magi manakta ikoi koina phamduna leiramli madu ubuda helper ado pakhat khibada koilau lauraga magi manakta question lakliba tedi piar mayam ado loina kauthok lamlaga ka adugi thong ado dang thilli matamaduda magi mokhwangda yaliba sochabul ado dring khingbagi makhol tarai marda helper aduna so ado lokthok laga yengi aduga ka adugi thong aduta koyeng pada so makhulama leiribadu uri maruda mana pariba sochabul adugi maraktagi amamam thinduna yengi maruda so chanaba yawramaduna ka adugi thong ado khanghang hangdui maruda helper ado ka adugi mapanda senthuraklaga ka adomda amuk yengi matamadu dadadi ka adugi manung ado mai supungan ngali aduga tedi piar amanba sing adusu mafam sana leiri madu ubada nupa ado sor thabet holi aduga ka aduda ngakna yengduna lei tanja aduda uma sarana grong tawri basibu karigi weraba janu haidna yengba lai maduda helper aduna nungsa sor thabet holaga ka aduda yengduna leirambadu uki adubu helper adudi angakpana thallaba mawung aduda ka aduda sangmaki aduna ka adugi thong ado lonsil lamlaga atopa thabak oina tawkhri matam aduda uma sanadu lakli matam aduda helper aduna ngasai lehoba ka ado thong hangami maruda uma sanana ka aduda haiphet jengbada ka adugi manungta amanba tedi biar khar leiribadu uri madu ubada mahak masada ihai hainajadi ka adugi thong ado masanana amuk thingchilli aduga pona pansilli mahakna pona hek panbaga ka adugi manungda mira dung chenbagi makhol taki maruda uma sanado khangprek khangna thong adudagi khanghan handui masidagi mahak kirakladuna helper adubu koithi thiki somda helper adudi sakhung ka ado takthok na thokli matamaduda magi tung oirapna leiriba dining table adugi chokri sing adugi maraktagi chokri ama gargrak launa singbagum tawi maduda helper aduna tungda sat leithori adubu karisu tawramdi tanja aduda magi khutki khunam aduda ing lauba khut amana pairi maduda helper ado haina lauraga mangda sat leithui aduga makhuto sat konsilli adubu karimata dei leiramdi tanja aduda magi akoibada mi chatpagum tori aduga thik nokpaki khonjal ngasonana taraki helper ado kibana masa ado humang kangli tanja aduda uma sanana ibungo nangdi aduda leiboire aidi asomda thiruri asomna ngang duna helper aduki manakta changlakpada helper ado kiba khadi phari uma sana su helper ado ubada kiba khara phari matamadu de helper aduna madam aikhoi sarbu haut khabo
ꯃꯁꯛ ꯃꯁꯥꯒ ꯑꯝꯇ ꯎꯗꯤ ꯍꯧꯒꯠꯈ꯭ꯔꯦ ꯑꯩꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯃꯦꯗꯥꯝ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯨ ꯃꯦꯗꯥꯝ ꯌꯨꯝꯁꯤ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯥꯏꯕꯗ ꯅꯧꯅ ꯂꯩꯕꯅꯤ ꯍꯥꯏ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯂꯩꯕ ꯃꯦꯗꯥꯝ ꯑꯁ ꯑꯩꯅꯤꯅꯦ ꯌꯨꯝꯁꯦ ꯂꯩꯒꯨꯝꯁꯤ ꯍꯥꯏꯖꯕꯅꯤ ꯅꯣꯏ ꯁꯥꯔꯅꯅꯦ ꯅꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯩꯕꯕꯨꯗꯤ ꯉꯔꯥꯡ ꯂꯩꯕꯅꯤ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯌꯨꯝꯁꯦ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯏꯗ ꯍꯣꯏ ꯃꯦꯗꯥꯝ ꯑꯩꯁꯨ ꯃꯦꯗꯥꯝꯗ ꯍꯥꯏꯒꯦ ꯈꯟꯖꯔꯝꯂꯤꯕꯅꯤ ꯅꯠꯇꯦ ꯌꯨꯝꯁꯦ ꯂꯩꯕꯗ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯄꯟꯗꯤꯠ ꯑꯃꯠꯇ ꯇꯥꯟꯅꯍꯧꯗ꯭ꯔꯕ ꯃꯦꯗꯥꯝ ꯑꯁ ꯅꯣꯏ ꯁꯥꯔꯁꯦ ꯂꯥꯏꯇꯤꯟ ꯀꯌꯥ ꯊꯥꯖꯗꯦ ꯑꯗꯨꯅꯅꯦ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯍꯥꯏꯗꯅꯅꯦ ꯌꯦꯡꯗꯦ ꯃꯦꯗꯥꯝ ꯌꯨꯝ ꯍꯤꯡꯒꯣꯜ ꯍꯥꯏꯕꯁꯦ ꯐꯨꯔꯤꯠ ꯐꯤꯔꯣꯜꯒꯨꯝ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯊꯣꯛ ꯍꯦꯛꯇ ꯂꯪꯊꯣꯛꯄ ꯍꯣꯡꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯩꯔꯝꯗꯥꯏꯗ ꯃꯨꯟꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯀꯔꯤ ꯀꯝꯗꯧꯕ ꯃꯐꯝꯅꯣ ꯌꯨꯝꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯕꯤꯒꯗꯕꯅꯤ ꯃꯦꯗꯥꯝ ꯍꯣ ꯑꯗꯨꯒꯤꯅꯤ ꯅꯣꯏ ꯁꯥꯔꯅ ꯉꯁꯤꯅꯦ ꯃꯤ ꯎꯅꯕ ꯆꯠꯂꯤꯕꯁꯦ ꯑꯁꯤꯁꯨꯅꯦ ꯑꯩꯅ ꯒꯤꯔꯤ ꯇꯛꯂꯒ ꯊꯥꯔꯤꯕꯅꯤ ꯍꯣꯏ ꯃꯦꯗꯥꯝ ꯌꯥꯝꯅ ꯐꯔꯦ ꯑꯩꯁꯨ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯁꯦ ꯈꯔꯗꯤ ꯈꯪꯖꯩ ꯌꯥꯝ ꯈꯪꯂꯨꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯌꯨꯝꯁꯤꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯊꯋꯥꯏ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯃꯦꯗꯥꯝ ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯌꯨꯝꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯐꯨꯝꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯃꯦꯗꯥꯝ ꯑꯁ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗꯅꯦ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯦꯗ ꯑꯗꯣ ꯍꯣꯔꯦꯟ ꯃꯥꯏꯕ ꯂꯥꯛꯂꯒ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ ꯑꯗꯣ ꯍꯣꯔꯦꯟꯅꯦ ꯅꯣꯏ ꯁꯥꯔ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯪꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯁꯤꯀꯣ ꯆꯥꯛꯇꯨꯁꯨꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯆꯥꯈ꯭ꯔꯣ ꯐꯅꯤ ꯃꯦꯗꯥꯝ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯁꯨꯝꯅ ꯎꯃꯥꯁꯅꯥ ꯑꯃꯗꯤ ꯍꯦꯜꯄꯔ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯤ ꯎꯃꯥꯁꯅꯥꯗꯣ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯜꯄꯔ ꯑꯗꯣ ꯎꯃꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯦꯗꯥꯝ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯩꯁꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯃꯥꯝꯇꯣꯞ ꯈꯟꯕ ꯆꯠꯀꯗꯕꯁꯨ ꯂꯩ ꯐꯣꯟ ꯇꯧꯔꯛꯄꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯃꯦꯗꯥꯝꯕꯨ ꯅꯊꯟꯇ ꯂꯩꯕ ꯀꯤꯒꯗ꯭ꯔꯣ ꯃꯦꯗꯥꯝ ꯑꯁ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯣꯏ ꯁꯥꯔꯗꯨꯁꯨꯅꯦ ꯐꯣꯟ ꯇꯧꯕꯅꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯍꯥꯏꯕ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯝꯃꯣ ꯑꯩ ꯍꯣꯔꯦꯟꯅꯦ ꯗꯔꯀꯥꯔ ꯂꯩꯔꯗꯤ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯀꯦꯀꯣ ꯅꯝꯕꯔꯒꯤꯗꯤ ꯁꯥꯔꯗ ꯌꯥꯎꯔꯕꯅꯦ ꯃꯦꯗꯥꯝ ꯑꯗꯨ ꯐꯔꯦꯅꯦ ꯃꯦꯗꯥꯝꯗꯁꯨ ꯄꯤꯔꯝꯃꯒꯦ ꯍꯣꯏ ꯑꯩꯅꯅꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯅꯪ ꯁꯣꯏꯗꯅ ꯄꯥꯏꯔꯛꯎꯀꯣ ꯍꯣꯏ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯣꯏ ꯌꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯦꯜꯄꯔ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯎꯃꯥꯁꯅꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯃꯇꯣꯝꯇ ꯑꯁꯨꯝ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯤ ꯉꯁꯥꯏ ꯍꯦꯜꯄꯔ ꯑꯗꯨꯅ ꯍꯥꯏꯕꯗꯨꯕꯨ ꯌꯨꯝꯁꯤ ꯃꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯂꯩ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯑꯩꯈꯣꯏ ꯕꯕꯥꯗꯨꯁꯨꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯑꯩꯗꯤꯕ ꯍꯩꯃꯥ ꯑꯩꯗꯤ ꯉꯁꯥꯏ ꯍꯦꯜꯄꯔ ꯑꯗꯨꯗ ꯄꯤꯈꯤꯕ ꯀꯥꯒꯤ ꯁꯣ ꯑꯗꯨ ꯂꯧꯍꯧꯗ꯭ꯔꯦꯗꯅ ꯑꯝꯇ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯦ ꯑꯁꯨꯝꯅ ꯎꯃꯥꯁꯅꯥꯅ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯍꯦꯜꯄꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯏ ꯃꯗꯨꯗ ꯐꯣꯟ ꯑꯗꯣ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯀꯅꯥꯅꯣ ꯑꯩꯅꯤ ꯅꯪ ꯉꯁꯥꯏ ꯂꯥꯛꯑꯝꯕ ꯍꯦꯜꯄꯔꯗꯨ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯅꯤꯅꯦ ꯃꯈꯣꯜꯒꯗꯤ ꯍꯣꯠ ꯑꯣꯏꯅꯦ ꯍꯥꯏ ꯕꯦꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯪꯅ ꯉꯁꯥꯏ ꯄꯤꯔꯝꯕꯗꯨꯗꯤ ꯑꯩ ꯅꯪꯅ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯌꯨꯝꯗꯨꯒꯤ ꯃꯦꯗꯥꯝꯗꯨꯅꯦ ꯀꯔꯤ ꯃꯦꯗꯥꯝꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯅꯥ ꯈꯨꯜꯂꯦꯅꯦ ꯍꯣ ꯃꯦꯗꯥꯝ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯗꯤꯅꯦ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯅꯪꯅ ꯉꯁꯥꯏ ꯄꯥꯏꯈꯤꯕ ꯀꯥꯒꯤ ꯁꯣꯗꯨꯕꯨ ꯀꯗꯥꯏꯗ ꯊꯅꯝꯒꯦ ꯑꯁꯨꯝꯅ ꯎꯃꯥꯁꯅꯥꯅ ꯀꯥꯒꯤ ꯁꯣ ꯍꯪꯂꯛꯄ ꯑꯗꯨꯗ ꯐꯣꯟ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯅꯤꯁꯥ ꯍꯟꯕꯒꯨꯝ ꯇꯧꯏ ꯎꯃꯥꯁꯅꯥꯗ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯂꯦ ꯑꯩ ꯅꯨꯄꯤ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯃꯅꯥꯛꯀꯤ ꯌꯨꯝꯗꯨꯗꯔꯥ ꯍꯣꯏ ꯃꯥꯅꯦ ꯅꯤꯡꯁꯤꯡꯉꯕ꯭ꯔꯣ ꯀꯔꯤ ꯌꯨꯝꯗꯨꯗꯅꯤ ꯍꯥꯏꯕ ꯍꯩꯃꯥ ꯅꯪꯅ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯂꯝꯃꯤꯗꯨꯗꯤ ꯍꯣꯏ ꯆꯨꯝꯃꯤ ꯃꯦꯗꯥꯝ ꯑꯩ ꯂꯥꯛꯆꯔꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯍꯩꯃꯥ ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯨꯔꯒꯦ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤꯗꯨꯗꯤ ꯅꯪꯕꯣ ꯑꯩꯅ ꯄꯤꯔꯝꯃꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯎꯃꯥꯁꯅꯥꯒ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯐꯣꯟ ꯑꯗꯣ ꯂꯥꯏꯟ ꯇꯠꯈ꯭ꯔꯦ ꯇꯧꯕꯗꯁꯨ ꯆꯠꯅꯈꯤꯗ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯃꯥꯁꯅꯥꯅ ꯀꯣꯜ ꯇꯧꯔꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯉꯍꯥꯟꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯁꯨ ꯑꯩꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯉꯁꯤꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ 2-3ꯗꯤ ꯁꯨꯔꯦꯁꯦ
ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯑꯩꯒꯤ ꯑꯔꯨꯕ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯑꯩꯅ ꯁꯤꯟꯗꯕꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯟꯅꯔꯦ ꯐꯩ ꯑꯩꯒꯤ ꯅꯝꯕꯔꯕꯨ ꯍꯨꯔꯥꯟꯗꯨꯅ ꯅꯨꯄꯤ ꯑꯃꯗ ꯄꯤꯁꯟꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩꯔꯦ ꯃꯗꯨ ꯑꯩ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯐꯩ ꯃꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯘꯨꯃꯅꯤꯗꯨ ꯊꯕꯛ ꯑꯃ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗꯅ ꯎꯃꯥꯁꯅꯥꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯈꯣꯝꯕꯗꯣ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯃꯁꯥ ꯑꯗꯨ ꯈꯔ ꯁꯥꯎꯅ ꯎꯏ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯏꯁꯥꯎ ꯁꯥꯎꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯒ ꯑꯃꯨꯛ ꯃꯔꯤ ꯌꯦꯠꯅꯔꯨꯔꯒꯦ ꯎꯃꯥꯁꯅꯥ ꯑꯩꯅꯦ ꯌꯨꯝꯁꯤ ꯑꯃꯨꯛꯇꯗꯤ ꯌꯧꯈꯤꯒꯦꯗꯅ ꯍꯥ ꯅꯪ ꯁꯤꯖꯨꯕ ꯍꯦꯛꯇ ꯂꯥꯛꯁꯜꯂꯛꯏ ꯑꯁ ꯌꯨꯝ ꯌꯧꯔꯁꯤꯗꯤ ꯁꯨꯃꯥꯡꯗꯅꯤ ꯂꯦꯞꯄꯤꯁꯦ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯩꯅꯦ ꯏꯃꯨꯡꯗꯅꯦ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯈꯣꯝꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯎꯃꯥꯁꯅꯥꯁꯨ ꯃꯇꯨꯡꯗ ꯃꯣꯜꯂꯤ ꯏꯟꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯈꯣꯝꯕꯗꯨ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯁꯅꯥꯅ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥ ꯆꯥꯛ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯑꯩꯕꯨ ꯀꯅꯥꯗ ꯆꯥꯗꯣꯔꯤꯒꯦ ꯑꯩꯅ ꯆꯠꯂꯨꯔꯤꯁꯤ ꯎꯁꯣꯞ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯆꯨꯔꯥꯀꯣꯔꯣꯟ ꯁꯪꯒꯥꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯨꯝꯁꯤꯗ ꯆꯥꯗꯅ ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯥꯔꯨꯒꯗꯣꯔꯤꯕꯅꯣꯕ ꯑꯁ ꯁꯨꯝ ꯍꯪꯕꯅꯤꯕ ꯑꯗꯨꯗꯤ ꯆꯥꯛ ꯀꯠꯊꯣꯛꯅꯕ ꯇꯧꯔꯁꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯃꯤꯉꯩꯗꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯄꯨꯡ 2 ꯇꯥꯔꯒ ꯂꯥꯛꯄ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯦꯕ ꯍꯣꯇꯦꯜꯗꯒ ꯆꯥꯔꯝꯃꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯤ ꯌꯨꯝꯁꯤꯗꯒ ꯆꯥꯛꯀ ꯄꯤꯖꯅꯤꯡꯗꯕꯤꯗꯨꯅꯦꯕ ꯍꯥ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯖꯅꯤ ꯀꯥꯏꯅ ꯈꯟꯕꯤꯗꯨꯅꯦꯕ ꯅꯪꯒꯤꯁꯤ ꯑꯩꯒꯤ ꯁꯦꯕꯥꯒꯁꯤ ꯇꯧꯅꯤꯡꯗꯕꯤꯗꯨꯅꯦꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯑꯁ ꯅꯠꯆꯗꯦ ꯑꯩꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏ ꯑꯗꯣ ꯃꯥꯏꯕꯗꯣ ꯎꯅꯔꯛꯇ꯭ꯔꯕꯣ ꯍꯥꯏꯕ ꯎꯅꯒꯦꯅ ꯆꯠꯂꯤ ꯂꯝꯕꯤꯗ ꯃꯪꯂꯦꯝꯖꯥꯎ ꯍꯥꯏꯕ ꯇꯤꯕꯨꯟ ꯅꯥꯕꯨꯟ ꯃꯥꯟꯕꯗꯣ ꯊꯦꯡꯅꯔꯦ ꯃꯥꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯍꯟꯗꯛꯀꯤ ꯕꯤꯜꯁꯤ ꯀꯥꯏꯅꯅꯕ ꯑꯦꯁꯣꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯆꯠꯂꯦꯗꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯎꯅꯔꯛꯇ꯭ꯔꯦ ꯉꯥꯏꯈꯣꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯈꯣꯗ ꯇꯥꯒꯦꯅꯦ ꯍꯥꯏꯔꯛꯑꯣꯕ ꯁꯤ ꯑꯗꯩ ꯏꯕꯥꯅꯤ ꯆꯠꯂꯦ ꯑꯦꯁꯣꯗꯨ ꯊꯕꯛ ꯑꯃ ꯆꯠꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯦ ꯑꯁ ꯑꯗꯨ ꯉꯥꯏꯕꯗ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯎꯅꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯎꯅꯔꯛꯇ꯭ꯔꯤ ꯕꯤꯜ ꯑꯣꯏꯅ ꯀꯥꯏꯔꯛꯏ ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯍꯅꯨꯕꯗꯣ ꯑꯩ ꯍꯌꯦꯡ ꯎꯅꯔꯨꯈꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ MLA ꯍꯣꯃꯦꯟ ꯍꯣꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯆꯥꯛ ꯊꯤꯎ ꯂꯥꯛꯑꯣ MLA ꯍꯣꯃꯦꯟ ꯍꯣꯏꯗꯗꯤ ꯀꯔꯤꯒꯤ ꯆꯠꯇꯣꯔꯤꯕ ꯃꯥꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯈꯥꯏꯗꯣꯔꯤꯕꯅꯤꯅꯦ ꯕꯤꯜ ꯐꯪꯈ꯭ꯔꯦ ꯍꯦꯛ ꯇꯥꯕꯗꯅꯦ ꯉꯁꯥꯏꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅꯅꯦ ꯏꯁꯧ ꯀꯥꯔꯒ ꯂꯥꯛꯂꯤꯕꯁꯤ ꯑꯩꯅ ꯁꯨꯔꯤꯁꯤ ꯃꯥꯒꯤꯗꯃꯛ ꯁꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯁ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯧꯕꯤꯌꯨꯕ ꯉꯁꯥꯏ ꯃꯈꯣꯏ ꯕꯕꯥꯅ ꯀꯧꯕ ꯍꯦꯜꯄꯔ ꯑꯗꯨꯅꯁꯨꯅꯦ ꯌꯨꯝꯁꯦ ꯃꯤꯒꯤ ꯊꯋꯥꯏꯃꯤꯒꯨꯝꯕ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯕꯅꯤꯀꯣ ꯍꯥ ꯉꯥꯏꯈꯣ ꯅꯪꯅ ꯉꯁꯥꯏꯁꯨ ꯍꯦꯜꯄꯔꯒꯤ ꯋꯥꯔꯤ ꯇꯧꯏ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯍꯦꯜꯄꯔꯕꯨ ꯂꯥꯛꯄ꯭ꯔꯣ ꯃꯈꯣꯏ ꯕꯕꯥꯅ ꯀꯧꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯑꯝꯃꯤ ꯀꯩꯅꯣ ꯀꯧꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯀꯧꯗꯣꯏꯅꯣꯅꯦ ꯍꯥ ꯀꯧꯗꯦ ꯌꯨꯝ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯁꯦꯟꯗꯤ ꯀꯌꯥꯝ ꯂꯧꯕꯤꯈ꯭ꯔꯦ ꯁꯦꯟꯕꯨꯗꯤ ꯂꯧꯈꯤꯗꯤꯌꯦ ꯑꯗꯣ ꯌꯨꯝ ꯑꯣꯟꯅꯕꯗꯤ ꯑꯣꯏꯔꯣꯏꯗ ꯃꯩꯁꯅꯥꯝ ꯌꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯁꯤ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯤꯕꯗꯨꯕꯨ ꯀꯃꯥꯏꯅ ꯌꯨꯝ ꯑꯣꯟꯅꯗꯣꯏꯅꯣ ꯍꯩꯃꯥ ꯑꯗꯨ ꯑꯩꯗꯤ ꯀꯧꯒꯦ ꯍꯥꯏꯔꯗꯅ ꯀꯅꯥꯅꯣ ꯂꯥꯛꯑꯝꯃꯤꯗꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯍꯥꯏꯕꯗꯨꯗꯤ ꯍꯪꯍꯧꯕ꯭ꯔꯣ ꯃꯃꯤꯡꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯃꯈꯣꯏ ꯕꯕꯥꯗ ꯅꯝꯕꯔ ꯌꯥꯎꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯄꯤꯔꯝꯃꯤ ꯀꯗꯥꯏ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯜꯄꯔ ꯑꯗꯨꯅ ꯄꯤꯔꯝꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯔꯛꯂꯒ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯀꯌꯥ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒꯤ ꯅꯝꯕꯔ ꯄꯤꯔꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅꯗꯤ ꯉꯁꯥꯏ ꯍꯦꯜꯄꯔ ꯑꯗꯨꯅ ꯄꯤꯔꯝꯕ ꯅꯝꯕꯔꯅꯤ ꯍꯥꯏꯅ ꯍꯟꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯧꯔꯨꯅꯕꯁꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕꯗꯤ ꯑꯃꯥꯏꯕ ꯀꯧꯔꯨꯁꯨ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯤ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯑꯃꯥꯏꯕꯗ ꯁꯦꯟ ꯄꯤꯊꯣꯛꯄ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯎꯃꯥꯁꯅꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯎꯃꯥꯁꯅꯥꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ
ꯌꯥꯏꯈꯣꯝꯕꯁꯨ ꯑꯃꯥꯏꯕꯗ ꯍꯥꯏ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯈꯥꯝꯈꯤꯗꯤ ꯃꯁꯤꯗꯒꯤ ꯎꯃꯥꯁꯅꯥꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯗꯨꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯌꯥꯏꯈꯣꯝꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯆꯥꯛꯁꯪꯂꯣꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯑꯁꯨꯝ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯛꯁꯪ ꯌꯧꯔꯛꯄꯗ ꯆꯥꯛꯁꯪ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯀꯅꯥꯁꯨ ꯂꯩꯇꯦꯅꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯇꯧꯔꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯆꯥꯛꯁꯪ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯁꯅꯥ ꯑꯃꯗꯤ ꯍꯦꯜꯄꯔ ꯑꯗꯨꯅ ꯎꯈꯤꯕ ꯀꯥ ꯑꯗꯣ ꯌꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯎꯔꯤ ꯃꯍꯥꯛꯅ ꯎꯕꯗꯗꯤ ꯀꯥ ꯑꯗꯣ ꯊꯣꯡ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯌꯦꯡꯉꯤ ꯃꯗꯨꯗ ꯑꯃꯟꯕ ꯇꯦꯗꯤ ꯕꯤꯌꯥꯔ ꯃꯌꯥꯝ ꯑꯃ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯅ ꯑꯃꯟꯕ ꯇꯦꯗꯤ ꯕꯤꯌꯥꯔ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯊꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯀꯣꯛ ꯍꯨꯟꯗꯣꯛꯈꯤꯒꯦ ꯂꯩꯇꯦꯅꯦ ꯇꯤꯜꯂꯥꯏ ꯈꯨꯝꯕꯤ ꯆꯨꯅꯅꯕ ꯀꯔꯤ ꯀꯥꯟꯗꯕꯗ ꯍꯌꯦꯡ ꯃꯤ ꯈꯔ ꯀꯧꯔꯒꯅꯦ ꯑꯝꯇ ꯁꯦꯡꯗꯣꯛꯍꯟ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯥꯏꯈꯣꯝꯕꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯈꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯎꯃꯥꯁꯅꯥꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯒꯤ ꯌꯨꯝꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯒꯤ ꯌꯨꯝ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯁꯅꯥꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗꯒꯤ ꯃꯣꯜꯂꯤ ꯊꯣꯛꯂꯛꯂꯤ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯎꯃꯥꯁꯅꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯏꯃꯧ ꯂꯥꯛꯂꯤꯗꯅ ꯂꯥꯎ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯛꯎ ꯐꯝꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ ꯎꯃꯥꯁꯅꯥꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯃꯧꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯅꯠꯇꯦ ꯌꯨꯝ ꯑꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯈꯥꯏ ꯇꯧꯈ꯭ꯔꯕꯗꯥꯏꯅꯦ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯨꯅ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯍꯟꯗꯛ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗꯣ ꯑꯩꯅ ꯂꯩꯕꯗ ꯄꯛꯅꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯏꯁꯥꯗ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯗ ꯎꯃꯥꯁꯅꯥꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯎꯃꯥꯁꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯐꯅ ꯌꯥꯝꯅꯗꯤ ꯇꯥꯛꯈ꯭ꯔꯕꯗꯥꯏꯅꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯨꯝ ꯀꯩ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯄꯥꯛ ꯍꯦꯛ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯒꯗꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯈ꯭ꯔꯕꯗꯤ ꯂꯩꯈ꯭ꯔꯦꯗꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ ꯌꯥꯔꯕꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯁꯤꯕ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤ ꯑꯔꯨꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯔꯛꯈꯤꯔꯣꯏꯀꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯝꯕ ꯀꯥꯟꯗ ꯌꯥꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9-10ꯗꯒꯗꯤ ꯌꯥꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯕꯣ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯪ ꯍꯌꯦꯡ ꯐꯖꯅ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨ ꯉꯥꯏ ꯇꯥꯔꯦꯗꯅ ꯑꯣꯖꯥ ꯃꯥꯏꯕ ꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯍꯣꯔꯦꯟ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯜꯂꯛꯂꯒ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯑꯣꯖꯥꯕꯨ ꯂꯧꯕ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯔꯥꯞꯄꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯆꯦꯗꯣ ꯑꯣꯖꯥ ꯍꯣꯏꯒꯤ ꯈꯨꯟꯁꯤꯗ ꯌꯨꯝ ꯄꯥꯟꯕꯅꯤ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤꯅꯦ ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯀꯧꯕ ꯂꯥꯛꯆꯈꯤꯕꯗꯣ ꯑꯗꯨꯅ ꯏꯆꯦꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯜꯂꯣ ꯀꯣ ꯍꯣꯔꯦꯟꯗꯨ ꯑꯩ ꯐꯣꯟ ꯑꯗꯨꯛ ꯇꯧꯔꯛꯂꯒꯦ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯎꯃꯥꯁꯅꯥꯗꯣ ꯃꯥꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯁꯨ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯪꯍꯧꯔꯤ ꯁꯣꯝꯗ ꯌꯥꯏꯈꯣꯝꯕꯗꯨ MLAꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯍꯥꯛꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ
ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯏꯉꯛ ꯉꯛꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯀꯔꯤꯅꯣꯅꯦ ꯎꯃꯥꯅ ꯍꯥꯏꯒꯨꯝꯗꯅ ꯌꯨꯝꯁꯤꯕꯨ ꯕꯨꯠꯀ ꯂꯩꯖꯥꯠꯂꯣ ꯑꯣ ꯌꯨꯝꯁꯤꯕꯨ ꯕꯨꯠ ꯂꯩꯕ꯭ꯔꯣ ꯑꯁꯣꯝꯗ ꯌꯥꯏꯈꯣꯝꯕꯅ ꯕꯨꯠ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕꯗ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯒ꯭ꯔꯣꯒ꯭ꯔꯥꯛ ꯍꯥꯏꯗꯨꯅ ꯇꯥꯔꯛꯏ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯌꯥꯏꯈꯣꯝꯕꯗꯨ ꯃꯐꯤ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯟꯅ ꯌꯨꯝ ꯑꯗꯣ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ MLA ꯍꯣꯃꯦꯟ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯅꯥꯀꯟ ꯑꯃꯗꯅ ꯉꯁꯥꯏ ꯎꯃꯥꯁꯅꯥꯅ ꯐꯣꯟ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯁꯛ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯤꯀ꯭ꯔꯝ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯆꯥꯃꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤ ꯑꯁꯤꯕꯗꯨ ꯑꯊꯥꯞꯄ ꯃꯐꯝꯗ ꯍꯨꯟꯗꯣꯛꯈꯤꯁꯤ ꯍꯥꯏꯗꯅ ꯅꯪꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕ ꯑꯗꯨꯕꯨ ꯑꯩꯅꯅꯦ ꯑꯁꯤꯕꯗꯨ ꯍꯨꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩ ꯄꯨꯂꯤꯁ ꯂꯥꯛꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯗ ꯌꯥꯅ ꯌꯥꯅꯕ ꯀꯥꯗꯨꯗ ꯐꯨꯝꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯟꯕꯨ ꯀꯔꯤꯅꯣ ꯐꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯃꯔꯥꯟ ꯊꯪꯖꯤꯟꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯑꯗꯨꯅ ꯑꯁꯤꯕ ꯃꯁꯥꯗꯣ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯂꯒ ꯀꯗꯥꯏꯗꯅꯣ ꯑꯃ ꯍꯨꯟꯗꯣꯛꯄ꯭ꯔꯥ ꯐꯨꯝꯖꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯩ ꯊꯥꯗꯣꯛꯄ꯭ꯔꯥꯕ ꯇꯧꯗꯕ ꯌꯥꯔꯣꯏ ꯐꯔꯦ ꯏꯌꯥꯝꯕ ꯒꯣꯔꯣꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯇꯥꯟꯅꯔꯁꯤ ꯑꯗꯨꯒ ꯏꯌꯥꯝꯕꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯣ ꯑꯗꯨꯁꯨ ꯊꯤꯗꯣꯛꯂꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯁꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯌꯣꯜꯂꯤꯕ ꯌꯨꯝꯕꯨ ꯁꯥꯕ ꯑꯗꯨꯁꯨꯅꯦ ꯊꯤꯗꯣꯛꯅꯕ ꯇꯧ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯑꯗꯨꯕꯨ ꯁꯨꯐꯪ ꯐꯪꯗꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯃꯤꯁꯛꯇꯣ ꯑꯔꯥꯏꯕ ꯃꯤ ꯃꯥꯟꯗꯦ 5G ꯃꯥꯜꯂꯤ ꯐꯔꯦ ꯒꯧꯔꯣꯒ ꯄꯥꯎ ꯐꯥꯎꯅꯔꯣ ꯑꯗꯨꯒ ꯋꯥꯗꯨ ꯈꯟꯅꯔꯁꯤ ꯑꯁꯣꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯘꯨꯃꯅꯤ ꯋꯥ ꯇꯥꯟꯅꯈꯤ ꯃꯇꯝꯗꯨ ꯄꯨꯡ 9 ꯂꯣꯝ ꯇꯥꯔꯦ ꯌꯥꯏꯈꯣꯝꯕꯗꯨ ꯌꯨ ꯈꯔ ꯉꯥꯎꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯉꯁꯥꯏ ꯌꯨꯝꯁꯤ ꯁꯣ ꯂꯣꯜꯂꯝꯗꯥꯏꯅꯦ ꯑꯁꯣꯝꯅ ꯈꯟꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯌꯨꯝꯌꯥꯏ ꯑꯗꯨꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯉꯥꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯎꯃꯥꯁꯅꯥꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯛꯈꯨꯝꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯧꯕꯗꯣ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯃꯃꯤꯠ ꯈꯥꯡꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯌꯥꯏꯈꯣꯝꯕꯅ ꯎꯃꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯧꯏ ꯃꯗꯨꯗ ꯎꯃꯥꯁꯅꯥꯗꯣ ꯂꯩꯊꯣꯔꯛꯂꯒ ꯈꯨꯝꯂꯤ ꯑꯗꯨꯒ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯂꯥꯛꯄ ꯍꯥꯏꯅ ꯍꯪꯂꯤ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣꯅꯦ ꯎꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯨꯛ ꯃꯈꯣꯜ ꯍꯧꯅ ꯈꯨꯡꯒꯨꯞ ꯃꯈꯣꯜ ꯒꯞ ꯒꯞ ꯂꯥꯎꯅ ꯂꯥꯛꯏꯕ ꯑꯩꯁꯤꯕꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯝꯂꯤꯅꯣꯕ ꯍꯣꯏ ꯌꯥꯔꯦꯁꯦ ꯉꯥꯡꯉꯨꯕ ꯑꯃꯠꯇꯅ ꯃꯊꯣꯡ ꯆꯥꯔꯣꯏꯗꯕꯅꯤ ꯆꯥꯛꯇꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯆꯥꯔꯔꯣꯏ MLAꯒꯤꯗ ꯑꯉꯧꯕꯋꯣ ꯑꯇꯥꯎꯕꯋꯣ ꯐꯨꯜꯗ ꯆꯥꯁꯤꯜꯂꯛꯂꯦ ngasi nungdang dia chak choti thajarage ado nangi sibu kari injang no ne hu nga thongi nga chaningdabro chaningdre hayeng ngare no na charage ado ai mapan thologi ko asom na haram laga yaikhomba do washroom da lagli uma sarasi ai si nungdi nungsi bijani ngasayna yum chalani aiduna chakre aduga haujingna chaksangda chak thongami ne che sidabu nusidrabadi nusidredana ha kande hanak phangniba bilsi umagi sana loina chadoke asomna yaikhombedu ngang-duna mapan thokli mapan thokpa loraga amuk chaksangda changakli matamata angakpa thodok ama thengnari yaikhomba chaksang yorokpada umasana do leiramdri adugi su mathakta sakhom aduda chak thonglambaki khudam amata leiramkhidi yaikhomba ngakli mastigi mahak parap changsinduna safu aduda tap paisili adubu safu ado unmuk ingdul leirami maduna amukka hena ngakli maduda yaikhomba umasana bu kanna kaubu hawrakli
ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯛꯏ꯫ ꯎꯃꯥ ꯁꯅꯥꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯣ ꯑꯁꯨꯝ ꯊꯥꯖꯔꯛꯂꯤ꯫ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯛꯂꯤ꯫ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝꯖꯥꯎ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯤ ꯑꯃꯕꯨ ꯐꯨꯕ ꯆꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯌꯨꯝꯖꯥꯎ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯌꯨꯝꯖꯥꯎ ꯑꯗꯣ ꯌꯧꯔꯝꯗꯥꯏꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯏꯉꯛ ꯉꯛꯏ꯫ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯥꯡꯂꯤꯕꯗꯨꯕꯣ ꯍꯥꯏꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯄꯥꯏꯈꯣꯝꯕꯗꯨ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯃꯤ ꯂꯥꯎ ꯈꯣꯡꯂꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯇꯞꯅ ꯀꯥ ꯑꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯏ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯐꯨꯕ ꯆꯩꯕ ꯇꯧꯕꯗ ꯅꯠꯇꯅ ꯃꯈꯨꯠ ꯃꯈꯣꯡ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯦꯝ ꯇꯧꯔꯒ "ꯅꯈꯣꯏ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯨꯔꯦ꯫ ꯃꯗꯨꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯐꯨꯕ ꯌꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯏꯈꯣꯝꯕꯗ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯝꯂꯛꯏꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯟꯗꯨꯅ ꯂꯣꯡꯅ ꯇꯨꯈꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯨ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯏ꯫ ꯃꯍꯥꯛꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯕꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯃꯥꯒꯤ ꯐꯣꯟ ꯐ꯭ꯂꯥꯁ ꯑꯗꯣ ꯀꯥꯞꯄꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀꯅꯥꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯂꯒ ꯀꯥ ꯑꯗꯨꯒꯤ ꯕꯜꯕ ꯑꯗꯨꯒꯤ ꯁꯨꯏ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯗꯨꯗ ꯐꯪꯂꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯕꯜꯕ ꯑꯗꯣ ꯊꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀꯥ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕꯗꯗꯤ ꯀꯥ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯏ꯫ ꯅꯥꯟꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯕꯗꯅ ꯃꯤꯔꯥꯡꯁꯨ ꯀꯥꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯦꯗꯤ ꯕꯤꯌꯔ ꯑꯃꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯀꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯥꯏꯈꯣꯝꯕꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯊꯣꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯇꯨꯡꯒꯤ ꯉꯛꯁꯝꯒꯤ ꯐꯨꯔꯤꯠꯇ ꯀꯅꯥꯅꯣ ꯑꯃꯅ ꯌꯥꯜꯂꯛꯏ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯁꯨ ꯌꯥꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯐꯨꯔꯤꯠ ꯑꯗꯣ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯃꯆꯦꯠꯇꯨꯃ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡ ꯅꯝꯗꯅ ꯀꯥ ꯑꯗꯨꯗꯒꯤꯗꯤ ꯅꯥꯟꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯗꯣ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯥ ꯁꯅꯥꯗꯣ ꯐꯝ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯎꯃꯥ ꯁꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯎꯃꯥ ꯁꯅꯥꯗꯣ ꯃꯃꯥꯏ ꯁꯨꯛꯂꯩ ꯂꯩꯊꯣꯔꯛꯇ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯀꯤꯔꯛꯂꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯥ ꯁꯅꯥꯗꯣ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯂꯤ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯎꯃꯥ ꯁꯅꯥꯗꯣ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯂꯒ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯨꯠꯇꯣ ꯀꯣꯏꯍꯥꯏ ꯍꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯕ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯉꯥꯡ ꯈꯔ ꯄꯝꯂꯒ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯏ꯫ ꯌꯥꯏꯈꯣꯝꯕꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯛꯂꯒ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯊꯣꯡꯖꯥꯎ ꯑꯗꯣ ꯌꯧꯗ꯭ꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛꯇ ꯈꯪꯌꯥꯟ ꯌꯥꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈꯤ꯫
Maduda manaton na khang na leimai de yesin duna na hi su tari naton ki saina khang ban lojingai makhong ado kanagumba amana pairaga singbugum tapna sinba horaklei maduda yai khombana tung handuna yengbada kana amata di ukhidi adubu asum singbadi lepkhidi yai khomba amada amuk pai koyan janbada posei punama koisai sairi asum singkhraga Tidibiyar amanba leiba ka aduda singsinki Tanja aduda uma sanado amaiba kaubru puduna yum aduda lakle yum ado hek jawbuka amaiba kaubruna mangle haiduna imungda prap chensinki maduda uma sana amadi magi masigi machanupa danjoi mokoi anisu chensilli matam maduda amaiba kaubru do yum adugi ka khuding changduna yaikhomba thirakle Mahagna masinda murum lewa kaya sonduna ka khuding changduna asum thirakpada umasana helper amadi yaikhomba ukhiba aki ba thaudo kaya thingna khaba yaikhomba chingchinkhiba ka adu yauri maruda amaiba kaubruna murum lewa solaga ka adu ki thong aduda makhut khubakna tapna nami matamaduda amaiba kaubruna magi matungda inarakliba umasana amadi danjoida yenglaga ima wibema yaikhomasi ka asida leire adusu onthokpa phibam mamadani aikhoi yahumna ka asigi thong hangdokpa haibase aruba ma oigani maramdi haujik yaikhomboge masada kanagumba magi thawayama sangduna leire aikhoina ka asi hangdurabadi aikhoida khudong thiba nangadoribani airi ahan matam more pangal yaudre aduga imausu nupinina kayam kaluni ibungo amasi matomtana phaba kalesu ngamloi aduna mi khara kawna batausi adubu thabak ase thuna yana tausi ko taptha khrabadi bera kagani amaiba kawrugi wadu tabada umasana kari tawudobuno khangdana kapsari maruda danjoi magi phone do lokthoklaga umasana gi maseda phone tauri aduga tholiba pumba tamlei aduga mi khara lonena lakna basu hairi maruda umasana gi masi aduna su hoi haiduna phone do thamnari tanja aduda yum adugi thongja wado thilakli umasana amadi danjoi thongja adomda phat jengthori maruda danjoina kana wore jano ekhoi ma hoi wore jano adu su thumalida phone thamkhibada ngairi heka thong thilakliba domsa ai thongse amukta hangukige ason haram laga danjoi do thongjaw adomda gam chatki umasana su laptakna inari danjoi thongjin adu jauri aduga thong ado tapna hangi thong adu pona sakhre he khangbaga safu kana thong adu ilai aduga makhoi miyoi khara prap sangsilakli maduda danjoina nakhoi kanano haiduna hangki adubu lakliba nupa sing aduna danjoida nongmai namduna tumina lenyanaba ingit tawki madu ubada umasana su chensil latuna karino tawriba sibo haiduna khamli maduda nupa amana umasana amati danjoibu ka amata hoijinduna thamki aduga makhoi khara amana yaikhomana leipaka adomda prap lakli maduda amaiba kaurura ka adugi thong aduda makhuna namlaga lairon sonduna leibadu uri maduda nupa amana an kariyonu na se tawrisa ibungo nakhoi lakdabro noi mi kayano yami ngai phai thawai si pangal khara kaline ai kaino han nang na haidu kaino ba asumna nupa amana sankalakpada raghumanina ngaikho haibagi ingit ama piki maduda raghumanina som pabungsi amaiba oibirabra mani ibungo ado koi thabada afaba oiroi thabak asi hawnganaba tawrasi uma sanaga nupa macha dugadi kadai chikhe makhoi su lao hayune asomna amaiba kauruna hairakpadagi raghumanina uma sanaga danjoidu kauruna naba haikri masigi matung uma sanaga danjoiga su lakli tanja aduda ka ado thong adu sapu kanna thinba hori maduda makhoi punamak khangpre khangi maduda amaiba kauruna angaksa thabak horasi ko hairam laga ka aduda namlaga thamliba makut ado thadoi
ꯑꯗꯨꯝꯅ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯎꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕꯗꯣ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯕ ꯑꯉꯧꯕ ꯃꯀꯨꯝ ꯑꯃ ꯌꯥꯏꯈꯣꯝꯕꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯍꯥꯏꯊꯈ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯌꯥꯏꯈꯣꯝꯕꯕꯨ ꯐꯥꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯏꯈꯣꯝꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯥꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯔꯘꯨꯃꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯏꯃꯨꯡ ꯑꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯒ ꯌꯥꯏꯈꯣꯝꯕꯕꯨ ꯐꯥꯕꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯛꯄꯗ ꯌꯥꯏꯈꯣꯝꯕꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯌꯥꯏꯈꯣꯝꯕꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯌꯥꯏꯈꯣꯝꯕꯕꯨ ꯊꯥꯗꯣꯛꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯎꯃꯥꯁꯅꯥꯅ ꯀꯧꯔꯤꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯔꯘꯨꯃꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯈꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯧꯖꯤꯛ ꯀꯥ ꯑꯁꯤꯗ ꯊꯋꯥꯏ ꯑꯃ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯁꯨ ꯃꯊꯧ ꯃꯉꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯅ ꯀꯥ ꯑꯁꯤꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯀꯣꯠꯊꯣꯛꯂꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯀꯣꯠꯊꯣꯛꯁꯤ꯫ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯘꯨꯃꯅꯤꯅ, ꯆꯨꯝꯃꯤ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯑꯅꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯍꯥꯠꯇꯣꯛꯂꯒ ꯀꯥ ꯑꯁꯤꯗ ꯐꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯁꯅꯥꯅ, "ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯄꯤꯔꯝꯕ ꯌꯣꯜꯂꯝꯕ ꯇꯧꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ?" "ꯇꯧꯗꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯪꯕ ꯃꯤꯁꯛ ꯑꯃꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯔꯒ ꯌꯨꯝꯁꯦ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯌꯣꯟ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤ ꯂꯩꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝꯕꯨ ꯁꯥꯗꯨꯅ ꯍꯦꯛ ꯂꯩꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯘꯨꯃꯅꯤꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯑꯗꯣ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯔꯘꯨꯃꯅꯤꯅ, "ꯏꯕꯦꯝꯃ, ꯅꯝꯕꯔ ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯝꯃꯤ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ ꯍꯦꯜꯄꯔ ꯑꯃꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯔꯘꯨꯃꯅꯤꯅ ꯐꯣꯇꯣ ꯑꯗꯣ ꯎꯃꯥꯁꯅꯥꯗ ꯎꯠꯂꯒ "ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯔꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯎꯃꯥꯁꯅꯥꯅ "ꯍꯣꯏ ꯃꯥꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ "ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯗ ꯆꯪꯂꯤꯕꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯎꯃꯥꯁꯅꯥꯗꯣ ꯏꯉꯛ ꯉꯛꯏ꯫ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯗ, "ꯁꯤꯒꯤ ꯍꯦꯜꯄꯔꯁꯤꯗꯤ ꯑꯩꯒ ꯉꯁꯥꯏꯗꯁꯨ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯥꯅꯁꯨ ꯀꯥ ꯑꯁꯦ ꯃꯤꯒꯤ ꯊꯋꯥꯏ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ" ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ "ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯊꯋꯥꯏꯅꯤ" ꯍꯥꯏꯅ ꯎꯃꯥꯁꯅꯥꯗ ꯍꯥꯏꯔꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯎꯃꯥꯁꯅꯥ ꯈꯟꯖꯤꯜꯂꯨꯕꯗ ꯌꯥꯝꯅ ꯀꯤꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯙꯅꯟꯖꯣꯏꯅ, "ꯏꯌꯥꯝꯕ, ꯀꯔꯤꯒꯤꯗꯃꯛ ꯃꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯌꯨꯝꯁꯤꯒꯤ ꯀꯥ ꯃꯅꯨꯡꯗ ꯐꯨꯝꯂꯤꯕꯅꯣ?" ꯙꯅꯟꯖꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯘꯨꯃꯅꯤꯅ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯦ ꯁꯅꯥꯒꯤ ꯑꯆꯧꯕ ꯀꯔꯕꯥꯔ ꯆꯥꯎꯅ ꯇꯧꯕ, ꯍꯧꯖꯤꯛꯁꯨ ꯇꯧꯕ, ꯍꯥꯟꯅꯁꯨ ꯇꯧꯔꯝꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯦꯗꯤꯕꯤꯌꯔꯁꯤꯡꯗ ꯁꯅꯥ ꯍꯥꯞꯆꯤꯟꯗꯨꯅ ꯁꯅꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯍꯦꯜꯄꯔ ꯑꯃꯅ ꯈꯪꯈꯤ꯫ ꯍꯦꯜꯄꯔ ꯑꯗꯣ ꯄꯨꯂꯤꯁꯀꯤ CID ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯑꯩꯈꯣꯏꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯀꯥ ꯑꯁꯤꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯀꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯣꯠꯐꯝꯅꯤ꯫ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯛꯇꯛ ꯇꯧꯕ ꯀꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏꯅ ꯑꯁꯤꯕꯗꯨ ꯍꯣꯟꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯄꯨꯂꯤꯁ ꯂꯥꯛꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯣꯠꯐꯝ ꯑꯣꯏꯔꯤꯕ ꯀꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯝ ꯑꯃꯗ ꯅꯨꯄꯥ ꯑꯗꯣ ꯊꯥꯗꯈꯤ ꯑꯗꯨꯒ ꯐꯨꯝꯖꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯅꯥ ꯂꯂꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯈꯤ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯦꯜꯄꯔ ꯑꯣꯏꯅ ꯊꯝꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯟꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯅꯅꯕ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯁꯦ ꯅꯨꯄꯥ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯌꯣꯟꯈꯤ, ꯍꯧꯖꯤꯛꯁꯨ ꯌꯣꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯔꯘꯨꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯙꯅꯟꯖꯣꯏꯅ ꯏꯌꯥꯝꯕ, ꯖꯦꯜꯗꯒꯤ ꯊꯣꯛꯂꯒ ꯌꯨꯝꯁꯤꯗ ꯆꯪꯗꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯡꯃ ꯐꯥꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯎꯃꯥꯁꯅꯥꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯦꯜꯄꯔ ꯑꯗꯨꯅ ꯅꯪꯕꯨ ꯅꯝꯕꯔꯗ ꯇꯠꯇꯅ ꯀꯣꯜ ꯇꯧꯍꯜꯂꯤꯁꯤꯅ? ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯔꯘꯨꯃꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯁꯤꯕꯒꯨꯝ ꯂꯩꯔꯝꯕ ꯌꯥꯏꯈꯣꯝꯕꯅ ꯇꯞꯅ ꯅꯣꯛꯂꯒ ꯃꯗꯨ ꯅꯪꯅ ꯁꯥꯎꯅꯕꯅꯤ꯫ ꯅꯪꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ꯫ ꯉꯁꯤ ꯅꯍꯥꯛ ꯂꯥꯛꯂꯤ, ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ? ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯪꯍꯧ ꯍꯧꯒꯠꯂꯛꯂꯒ ꯔꯘꯨꯃꯅꯤꯒꯤ ꯃꯈꯧꯔꯤꯗꯣ ꯃꯦꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯄꯥꯛꯅ ꯉꯝꯈꯤꯗꯦ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯔꯥꯏꯕꯛꯀ ꯄꯥꯟꯅꯅ ꯅꯝꯕꯗ ꯌꯥꯏꯈꯣꯝꯕꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯃꯈꯧꯔꯤ ꯃꯦꯠꯂꯝꯕ ꯔꯘꯨꯃꯅꯤꯗꯣ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯔꯤ꯫ ꯃꯗꯨꯗ ꯔꯘꯨꯃꯅꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯕꯤꯀ꯭ꯔꯝꯅ ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ, ꯆꯠꯂꯁꯤ ꯏꯌꯥꯝꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯄꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯅ ꯑꯣꯏꯍꯟꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯘꯨꯃꯅꯤꯅ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯔꯨꯒꯗꯣꯏꯅꯣ? ꯑꯣꯖꯥꯅ ꯇꯧꯖꯒꯗꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯘꯨꯃꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯣ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯥꯐꯨ ꯀꯟꯅ ꯄꯥꯏꯔꯛꯄ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃꯅ ꯔꯘꯨꯃꯅꯤꯒꯤ ꯈꯣꯡꯂꯣꯏ ꯑꯃꯒꯤ ꯃꯊꯕꯥꯛꯇ ꯌꯨꯡꯈꯤ꯫ ꯑꯗꯨꯕꯨ ꯏꯪꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯊꯥꯕ ꯖꯦꯀꯦꯠ ꯂꯤꯠꯂꯛꯄꯗꯒꯤ ꯊꯣꯏꯅꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯈꯦꯠꯄꯗꯒꯤ ꯏꯗꯤ ꯈꯔ ꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯩ ꯍꯦꯛ ꯃꯨꯠꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯛꯅꯗꯨꯅ ꯐ꯭ꯂꯥꯁ ꯀꯥꯞꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯐ꯭ꯂꯥꯁ ꯑꯗꯨꯅ ꯌꯨꯝ ꯑꯗꯣ ꯈꯔꯗꯤ ꯉꯥꯜꯂꯤ꯫ ꯃꯌꯥꯝꯗꯣ ꯑꯃꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯤꯕꯨ ꯐꯨꯕ ꯆꯩꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯂꯦ, ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯎꯃꯥꯁꯅꯥꯅ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯗ ꯐꯅꯅꯕ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯌꯥꯈꯤꯔꯣꯏ, ꯊꯋꯥꯏ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯄꯨꯗꯅꯗꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯊꯋꯥꯏ ꯑꯃ ꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯑꯉꯧꯕ ꯃꯀꯨꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯆꯧꯕ ꯖꯒꯣꯔ ꯑꯃ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯒ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯀꯌꯥ ꯇꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯗꯤ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯅꯔꯤ, ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯉꯁꯥꯏ ꯑꯃꯥꯏꯕ ꯀꯧꯕ꯭ꯔꯨꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯕ ꯖꯒꯣꯔ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯐꯝꯊꯔꯛꯂꯤ꯫
Madugi matung amaiba kaubruna phuk haukatuna lei adugi yekpa watliba saruk ado koisilli question be hek loibaga amaiba kaubruna Raghumani da hairi nakhoina phomliba asiba do hawjik kudak asida tawkhaiduna lokthu aduga yamna thuna poloina batau asomna hairakpadagi khulai thuna leiriba mayam aduna su hawgatna duna ka aduda sangduna makhoina phumkhiba helper adugi asiba masa ado phangnanaba tawkhaiki madugi matung phangladuna asiba patlaba hakchang ado lokthorokli madu amaiba kaubruna athaba mafam amada puraga mai thado uro aduga yamna thuna la u hairakhi maduda Raghumani gi miyoi singna helper adugi hakchang ado puthorakli adubu thong ado hangba yadabadegi makhoi mayam sangduna namduna thugaiki aduga asiba hakchang ado karda hapse laga pukhri aduga athaba mafam amada puduna mai thado lori aduga tanna mu halakli makhoina hek halakpada umasana gi masi huisu leiramli matam aduda amaiba kaubruna polam khara langanaba hairakpadagi polam singado langli aduga lai khoiramba haurai adumna tawrakpada yaikhomba phring phring chongba haurakli aduga leimaida longna hipthakri matam aduda yaikhomba gi masadagi amuwa maiku ama megi mawong manba ama hawalaklaga chatkibado mayamna ukhi madu ubada amaiba kaubruna yare yare yaikhomba sei phamungda ningthina hi fallo amaiba kaubruna haibagi matung inna yaikhomba bu phamungda ningthina hi fanki masigi matung lai khoiramba su loiduna Raghumani hoigi kangbu adu su chatkhri amaiba kaubru su chatnana ba sem sarai tanja adu da umasana na ozamaiba ozana ngasai mi amagi thawai pudunadi chatloe dana haibadu kamdau khrabagi hauji kaisu taroroidro thawai dubudi pukhreda kaisu taroroi thawai du pukre hauji ti yum masida leiba kari su taroroi ko phare adudi ai amuk chatlage de ko asom na haram laga amaiba kaubur do chatkri thawdo wasigi matung hapta ani hokri umasana amadi yaikhomba makhoi ki hanagi ariba yum aduda woina leiri anoba yum aduda karisu tawdrabasu makhoi leiba kireduna leikhidrei umasana tu makhoi ki hanagi yum ariba aduda chak thongli maduda tanja aduda yaikhomba to changdaklaga umasana bu kauri maduda umasana na kari amuk torobagi handak but kaya leiba yumno leidi sibo hai adui natine ho aikhuina leiba nangna yam pamjakhiba yumdo is haina yam pamjaba kaina ho adugi yumbu asingbaduna ne aibu kaure hanagi dudi asingba natamaleda police na phare habra kaino mahai adakidoraba yumbu asingbadu kaidorageba kaidouba haibu yum madugi patana ma loinamak aingonda sinabiramle ado sida lamina bayadabro chakchara amata su saminani dana masana madi ana layong khangdaba anaba mana nahoreda kuigedaba mandre amaiba yengada magi thawai sei kanagumba thawaya mana pukre haidana aingonda pautamine nungaiti yaikhomba gi wadu tabada umasana na mathanta sonjai oza amaiba kaubruna thawai da pukre haibadudi Raghumani gi thawai wayeko hai kaidorage ne ha murum solibaduba lai changabo se chak thiro maduda hena khanjal luranuko hoi thidak lagi asumna akhang ahi tanadana afa fata thidana hongabani tongjarabani haiduna yum lairuba yaikhomba awaba kaya nangki adubu umasana na hona jaduna awaba adudagi koktuna makhoi mahausagi punsida hanjinduna ingna sikna pankhi aduga amaromda mamal jamlaba miyuiba amagi punsibu karisu laitana khanduna karigumba kharagidamak mi hatpa Raghumani punsi tenki amati magi khongloising nungaiba phangdana wana leikhi wari asi matang asida loisinjari wari asi pathokchaba matamda soikhe lankhiba aran ahoi yarobasu tabiriba singna
ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ